ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯀꯣꯔ ꯏꯁꯨꯁꯤꯡꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯧꯈꯤꯗꯕ ꯊꯕꯛ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Indian National Congress की National General Secretary Atul Londe Patel की मथक्ता FIR लौकत पिनबा BJP Manipur Pradesh na Imphal Police Station da wakat kre। Cabinet Minister Amana Lamdam asigi mama oibi sing chintibi haina haikiba du laibuk tibane mahak thakta lamdam asigi mama oibi sing lekha tana chingthana ba hotnaganu haina Fireman Ima Kaitolgi Ima Singh na pin na bafungdok rakli. Amadi Lengaki Tabak Changbada Sungsoi Soidana U Thanabagi Matangda Environmental Activist Manikanta Mutumna Tampaki MLA Nifuda Memorandum Pishin Gadauri. Times of Manipur ge numidangi Manipuri pau meeting tabiriba pumnamakpu CHAPLINA MAISNAM khurumzari hojek pau sandokna pizare Manipur da thokliba irang asigi core issue singda center amdi state lengakna tawkidaba thabak kari leibagi haina Manipur ge chief minister Nonthombam Birena phongdokre wafam ase Manipur lengaki makhada paikhatpa lupa crore chahum henbage tongan ba scheme singge khudong chaba myoi lakh mari henbada fangan khibaga mari leinana amade anoba scheme nipan launch tawbagi thoramda mahakna phongdokkibane Lengak asigi minister amasung MLA khara civil gi makok thongba official sing amadi tongan ba department ke makok thongba official sing yauna Imphal gi city convention center da pangthokpa thoram madada chief minister Nonthombam Biren hai Manipur gi apunba saktam ngaknabagi damak thawaina pontha pikraba athobi sing amadi hojik relief camp te leiriba miyam gi awaba kaidongnungda lemna mangloi makoi gi mateng na India amadi malem gi miyam makeup thokhale ngasi miyamna khangliba awa chaithing asina sana lebak Manipur asi asengba sana lebak ama oihanbada chauna mating oiragane Manipur ge lam asi inchi ama fauba kaihaloi haibase government of India ge lengdraba firepne karigumba Manipur da NRC chatnabada pumnamakna yanarabadi irang asigi tungkoiba warushin ama purakpada chauna mating oigane mahak Kanagumba amatada fattaba wakhal khanba leite supnatagi popi pambi thagumse umang kokthokumse amadi illegal immigrants sing pushilakpa thingse haiba khaktane wafam sing asi haurakadaba tungi mirolda nungai yaifaba Manipur ama thamnabane Fibam ase langnaba hotnabada paliba lengak asina risks kaya lobani haina mahakna thamke thawramaduda Nonthombam Birena makhatan hai Manipur da hojik oiriba fibam asida politics tobigano hojik state asida mathau tariba ase mausagi tangdu leitaba fibam da purakpane masi oiragnaba hotnabada irang asigi core issue khangna thabak tawse irang asigi matangda prime minister na ahumra wa ngangkhrabasu Ngangkide haina aranba mongda sandoklaga chatle asigumba miyambu lana lamjingbage thabak ase tawdabana phai hojik paliba lengak asina Manipur gi core issue da tawdaba kari thabak leiribage hainasu chief minister Nonthombam Birena makhatana phongdokhe ngasigi thawramadada Manipur lengak ke makhada paikhatpa lupa crore chahum henbage tongan ba scheme ni futaruke khudong chaba myoi lakh mari henbada Direct benefit transfer ke khuthangda phangan ke masida irang asina maram oiraga relief camp sing da changzafam loriba inmate singi oina lupa crore kuntra nithogi senfam oigidaba scheme sing yaure maru oina lanjenarakpa miyoi sing da lupa lesing amamam piba one time assistance for personal item gi makhada lupa crore taruke senfam yaure hairiba senfam ase lanjenarakpa miyoi lising humfuda marisuba installment oina pk special assistance for rupees 1 lakh
per family for displaced family ki makada ahanba installment oina lupa lising kunmanga gi senfam imung lising tarukta phangan ke loinana irang asna maram oiraga mayum makai tumna mai chakraba imung singi damak paikhatpa permanent housing scheme gi makada ahanba installment ke oina lupa crore tara gi senfam imung chamri da phangan ke hairiba scheme asigi makada imung chatret kontra tarukta lupa crore kun ge senfam mamang da piba lekrabane thoram maduga mari leinana anoba scheme nipan launch tawkibaga loinana Manipur lenga ke veterinary and animal husbandry department ke mobile ambulance van kontra humdoi chief minister Notoma Bilena lamthaki in the larger interest of the state, in the larger interest of the nation, madugi khang batabane, aduni khang ise. Maramdi Bharat Sarkar ki intention da Manipur inchi makai bi wapam naiti. Inchi je thaje. Adu madai Bharat Sarkar ki mohut chilka chaw ngam mesiman. Inchi makai bi wapam naiti. Aduna yam nungai ba tak ngarang nahan kukin pigi statement nama tholok hibudo ai madwa somboine na kali. They are ready to accept the demand of the NRC. NRC ki demand moi yani, ado moi Supreme Court ki monitor to ba do da hai. Ado di yes, core issues NRC to budu moi na yaradi. Loiri ne do. NRC to budu yaragadi Supreme Court to gera, Ministry na to gera, koi ki kanana to ge ki madu potu de aki level da hai ngori saragala ani. But wapam mamakati NRC to ba na yana bagi to stage to lagadi. Why? Karigino kono praja wan ga dorise ai khoi level da wari sase thopiro yes ai ga wari saning da center ke sase ai mon da su phatta intention leite ai de sumna gi drug thingu bane sumna gi popi thaba ya de haru bane sumna gi jungle ko ko no haru bane sumna gi mapa na gi ai hen mi du pusala ko no haru bane nothing else ai mon da ill feelings ka su leite na sandi poram ni dum ta jige haru posi yamna afawa khongthang amane lawi Manipur ge irang ase loishinaba Congress Party amasung India bloc na parliamenta araiba thona putoktuna takshin gani haina opposition ge leader Rahul Gandhi na phungdurakle wafam ase haukiba tang nipanda nongmagi khongcheta Manipur da laklamba Rahul Gandhi na Jirebam Churachandpur amasung Fubalada hangba relief camp singda changjapam lawriba inmate singa unakraba matung social media ke platform ama oiriba X ta thagalakpa post amada mahakna phungdurakibane Opposition leader Rahul Gandhi na handakta Manipur da laklamba khongchet aduge video amaga konana X ta thaglapa post aduna hai irang thokliba Manipur da prime minister na amuktang oidabasu chatuna awa ana tarapam yamga hatheng nana unaduna makoi gi apen pendege wafam tabi bamathau tai loinana athubada mausagi tangdu leita ba fibamda hanjelakna ba Manipur gi miyamda appeal tawgadabane Opposition gi oinade Manipur gi irang ase athubada loishinaba government ta akanba pressure pigane madugidama Congress Party amasung India bloc na parliament ta araiba thongna putoktuna takshin gane mamang chahi ge metang ahumdagi haukiba irang asiga mari leinana mahak Manipur da ahumlak chatlure laibak thibadi hauzik fawada Manipur gi fibam phagalakpagi mami uba phangde Madugi mahud state ase ani thokna khaidokle irang asna maram oidaga yum kaya tumna mai chakre maralaizadraba miyoi apigani maralaizadraba miyoi kaya awafam da tahale miyoi lising kaya amana hauzik relief camp singda awaba amade kudong chadaba phibam mayok naraga leiri haina Rahul Gandhi ki post aduna makatari Manipur da thokliba irang ase maitaina kuki sing takthok naba hotnabadagi haurakibani haina Indian National Congress ke National General Secretary oibatanatana wangang loisu oiriba Atul Londe Patel na National Media amada fongdok kiba wafam maduna miyambulan lamjingba aranba yumfam yaudaba amane Maramaduna Mahaki Matakta FIR Ama Lokat Pinaba, BJP Manipur Pradesh ke General Secretary, Premananda Maitena Imphal Police Station ke Officer in Charge ta Wakat Ama, Thangat Kray, Wakat Cherol Aduna Hai, Atul Londe Patel na media da thamkiba video ado, Paktak na nasandurakle, Mahaki Warol Aduda, Furuk Masal ke Marakta Nungsina Handanaba Warol Kaya Yauri,
mahaki warol sing adu soibadagi fongdokhiba nate atamdana tawbane Atul Londe Patel Gumba Congress ke wangangloi amana aran ba wafam kaya fongdoktuna miyambu lana lamjingnaba hotnare Congress ki thawong asidi tampakta leiriba maitai sing amade Bharatiya Janata Party bu mingchat thihanaba hotnabane Case asi National Investigation Agency NIA natraga Enforcement Directorate natragana Matik Chaba Authority da sinabiu loinana Bharatiya Nyaya Sanhita ge mari lainaba section singge makhada cherak panghanbiu haina BJP Manipur Pradesh ke General Secretary Premananda Maitege wakat aduda yamna mayek sing na palle Cabinet Minister Amana Lamdam asigi mama oibi singda thogalon amata yaudana chinthibi haina hairakhiba adu laibak thibane Mahak thakta lamdam asigi mama oibi sing laikha tana chingthanaba hotnaganu haina khwairamban ima kaithalgi ima singna pendaba phongdorakle lenga ke minister amana lamdam asigi mama oibi singda phongdokiba wafam khara social media da paktakna sandorakhiba adu yaningdaba phongdoktuna khwairamban ima kaithalda pangthokiba paugi mifam amada khwairamban ima kaithal joint coordinating committee for peace KIKJCCP ge convener Laishram Memana hai Khwairamban Kaithal Joint Committee ase Yaitum Khamdongba Singda Kurzu Murzu Tawduna Sel Lothok Naba Semkiba Lup Nate Lup Asidi Lebaki Tawdo Wathok Singda Saruk Yaduna Lebak Kana Bathorakibane Lengak Asina Soikiba Amade Chetan Nanta Hoba Kaya Adu Committee Asina Lengak Asige Mari Lainaba Singda Taksinduna Afaba Lamdam Ama Wahenaba Honabane Asumna Tawriba Ima Sing Asida Kari Mating Pangsige Haina Khanbagi Mahut Chinthibi haiba asidi yaningde Cabinet Minister Oire Makuta Lengak Chupli Pai Haiduna Miyambu Hantana Yengba Chumloi Lengak Chupli Pai Gadoriba Asisu Supnatage Chahi Manga Kaktane Asumna Mama Singda Singnaraklabade Tungda Afaba Oiroi Mahaki Matakta Kari Togani Haiba Chap Chaba Firep Ama Mama Singna Lauragani Haina Mak Namakataki Bharat ki kiba nungda laiba Manipur da adugumba narco terrorist singduna landara kanda kadi ki tumina laino noiga kadi mari lainai haiba chidi wahang che soidana thorkani answer che government amadi hairiba mantri sinane pakhum pibira oba penda badagi ne ba aikhoi gi mapi mapa ne ba ngasi gi laingak lo singjina soidiba singche munna tanaraga aikhoi gi le horiba majority oiriba isa inau ibung pasing sina muktang munna tanaraga sekchenna matung da dekoi choibe ya deko mina noknen gini koira mama khoi na kane na cha chonglam cha da kai mai tam yam thagale kai gino noi Manipur itihasa imani harga kari gi noi na khoi da chaira di ikai ni haibai da mukta para che tambi bani ma noi lebak sidi pura totally fail ore hara di mama moina sidi jala moina stage sidi la mo khoi am ikai Nakalamromda committee SK ko convener YEBI mana hai Miyam da wahai wata fasadaba ngang saklaga lengaki maral nathai naba hotnaba na poloida afaba khak oirakloi Manipur ke irang asigi matangda center lengak na laurakliba khongthang sing state lengak na ubang ngamtrabasu miyam na de mayek sing na uba fangi miyam da makatana onsil laklaba amade Manipur thugaina ba hotna raklabade akan ba khongjang kaya changsil lagani hainasu mahak na makataki Party adu ada Congress oiro BJP oiro afabadu ne khoina pamise pajan pamise afabane ba asumba afabadu aduga akoina ngasi bobok chatareba hairiba wangang mayam sa Manipur imagi damakta lalong silliba phattama mayam do adugi lalong mayam do khangbadagi akoina asumba haibadu sinthebi prime minister pungang danganga prime minister pusata sa pungang danganga ya jagri karigi damakta Russia na sale Manipur ki lan irang thadomaga Russia da yengboy na salibado akoi pazan single war samata thamoy yamna kai akoi gi India ki citizen natraba atopa graha dagi lakpa pairak paraba sidagi sumhenjalak taragadi amadi Manipur government zat tauriba thogdang lauriba singsira hairak taragadi angladi ma myam na tawgibagi thabak adudagi bakken pami ima khodi mana tawwa ngangane haibase ama koi haijari
Malamgi honglakliba aying asa siga mari lainaba point ani yawba memorandum ama tampaki MLA nifuda pishinaba tha asige tara mari dege naitom kongchet ama chatpa horagani haina environmental activist Manikanta mutumna fundurakle Manipur Press Club tangasi pangthokiba paugi mifam amada wapam ase phonokladuna ma namakatan hai MLA nifuda pishangadawriba memorandum asida environment kanbaga mari lainaba point ani yawre ahanba point ta lenga ke thabak changbada thabak changliba mi aduna uchara ama thaduna hinghale haibage forest department na piba certificate ama yawanba amade ani suba point na lenga amasung lanai mahiloisang singna mahiloi singda uchara thabage hainabe lehanba amade uchara adu hinghanbada grass mark piba haibe yaure memorandum pisin bage naitom khongchet ase awang sekmai tula singh Junior High School ground ge Arambai Tengol ge Luching Purel Korongan ba Kumana Lamthagane Kongchet Asida Miamna Sogat Piduna Tongan ba Assembly Constituency Singe MLA ga Unaba Changbada Miam ga Loinana Changminasi Hainasu Mahakna Makatana Funduke ngarang na hantangai di ising isau ki kana thoki ba ikan kana dana hai tare natural calamities ne na lobo ya de si ta sena ha human calamities ne na lobo ya ba simangna aina ngasi sahi tare ni pan hen environment gi damakta khud thajarak pai tare u lising ani gi mathakta manipur madi manipur gi wang mada environment kan na gi pandam da u hingan jagre adu bo hojik se adu gi mati environment je ahung ba lae aduna leiri ba environment lover leiri ba environment kan ba mi khara khakta na environment kan ba ngam la roi hojik ti adugi mati hauji akhoi khudimangna environment ji kan ba mathau tare aduduna hontak lakliba july gi tang 13 dagi horaga akhoi sengmai gi tula sing junior high school ground dagi horaga manipur gi kendra khudimak tai tare manipur gi cm mla minister yauna mla nifu sida memorandum am khak pisang dori karamba makhan gi memorandum no hai ta gadi agenda ani yawba memorandum ni Manipuri University ki regular vice chancellor amasong registrar hapu haibati manda university asige mahiroi singna changsel laki bachara hinbaki kongjang de yawba nupi mahiroi ani yawna mahiroi mari ge hakchang sokse lakpadage Janems hospital de pokhatuna lakna kre tha asige mapandage university asige undergraduate postgraduate amade phd tawriba mahiroi singna DM university ge a block mamangda changsel laki ba kongjang aduda nupi mahiroi ahum yauna punna mahiroi taramanga na sarug yarakhibani khongjang aduga mari lenana DM University Students Union ge Social and Cultural Secretary Kiran Huidrom na hai mamang thaktagi hauna mari lenaba singda University asige regular vice chancellor registrar amade non teaching staff sing hapinaba khongjang kaya changsinduna lakpani adubu ngasi fawba thabakta onthoraktabadege tongan ba khudong chadaba kaya mayok naduna lakle Mahiroi Singh tunglam chatke lambi thadatuna Mahiroi Singh mahai masen matik chana tamba fanghantre Mahiroi Singh na taliba demand sing ase thabakta onthok triba fawwa lepal leitana khongjang changsin kigani hainasu mahakna makhatana phongdoke koigi mahiroi kaya ama koi ngasi su hakchang am da madi adi maram moiduna haji hospital da bukhat bo yaure ado hanba leitana koigi pandam masi student myam na hadi nupi angang khaktana koi myam PhD UG amadi PG gi chatra sing na changsileba tang chara hen bagi khongjang asi hanba leitana dum hadi changsin je gi makha na hadi authority sing na hadi mai lena ba authority sing na asi bo ba hadi student sing na asi bo yauna hadi changsil absida hadi makoina tumina hadi kemta response hadi pibiraktabasi hoi ngarang BC gi hadi kaubgani habagi ma che madi thokpire adubu watliba hadi regular ba hadi registrar amadi mari lainaba hoigi staff singchi hadi akoina pamjari ba se BC khaktana taba hadi mari lainaiba pumnamak loimak notice oina thokpiraga hadi ma awat pa sing hapiraktrip hoba makhata na si hadi chara hin bai khongjang se dum changsin je khine Thangjam Manorama Mihad Chahi Kun Mapong Pharakpagi Ningsing Thoram ngasi Mahagi Pungnapam Lamdam Bamon Kampu Mayai Lekagi Community Hall da Pangthokre Working Committee of Apunba Lob WCAL Manipur Thangjam Manorama Memorial Charitable Trust Bamon Kampu amadi Manorama ge imung manungna sinduna pangthokpa thoram aduda leikidraba Thangjam Manorama ge photo da haikat lekat tamdana ikai khumna bo utke
Loinana, Thangzam Manorama Amade Afaspan 1958 K Chaitengna, Lake Drabasingi Mafumda, Minute Amatumina Leptana Ikai Kumnabu K. Tauramaduga Mari Lainana, Working Committee of Apunba, Lok Manipurge Coordinator, Philindro Konsam Nahai, July Taramatoi Ase Manipur Miamgi Oina, Yamna Nixon Ningai Oiba, Yamna Tamoy Songai Oiba Numit Amane. Numit Asida, Thangzam Manorama Assam Rifles Na, Yamna Tamtin Hat Labamatung, Hundok Lamke, Manorama Ge Mihat Adu, Yaning the Bafong Duktuna, Yamna Akanba Kongjang Kaya Amasu, Jangsin K. Mihat Asigi Ningsing Tauram Asi Chehi Kudingi Pangtuktuna Lakle, Ngasigi Tauram Asina Kun Suba Ningsing Tauram Ne, Tauram Asigi Nungi Oiba Wakalunde, Afaspa 1958 Ase, Mapung Fana Mutatpa Amade, Thangzam Manorama Ge Mihata Chenaba Assam Rifles Ke Personal Singh, Logi Matung Inamatik Chaba Cherak Pio Haiba Asini. Notice India da Maru Oina Manipurda Matam Sangna Afaspa 1958 Tamsintuna, Lakliba se India Lenga ke Nungi Oiba Wakalun Karino, Asigumba Tawung Ase Kandam Tawi Haina Mak Namakata Ki. Sathiki ba moment asi akoi na matam adu tagi ngasi phawda tanu lagba koi gi demand chi maru ina armed forces special project si repeal to haibadi muthal haibani sumna khaki haiba mafam kharda police station kharda lokthok pa haibasi akoi bende maram de akoi gi demand very specific still we are demanding to repeal the armed forces special project pura pre delete from the art pithribi digi pura muthaki baduni haiba yamna sachi raba adugumba 17 Assam rifle gi adugumba sathiki ba gang rape Loina see open the commission PK report Mayamda, one of the heinous crime high carbonina, but it's general sing the Sip Power the Karilonta, then the Pite, but the bigger the money, high Basina, Yam special in a quite demand, the Sisutan, quite likely, Tonganba was a criminal law home Oigara, Natraga Quaki Citizens Act 1911 Oigara, Natraga Quaki Indian Penal Court, Quaki 1860 Oigara, SOPR, unlawful activities prevention, Mayam like that, but see the all in that is money. But specific ina notice India da the especially Manipur da matam sang mapam sida thamjanu laklibase masi makhoi gi nungyoy ba idea karino Amaronda Tauramaduga Mari Lenina Thangzam Manorama Memorial Charitable Trust ke President Thiam Nilbirna Hai Thangzam Manorama ge Mihat Adu Yamna Ningba Kaingai Oiba Amane Handaki Manorama Lekidabagi Kun Suba Ningsing Tauram Asiga Iroinana Trust Working Committee of Apun Baluk Manipur Amate Imung Manunga Kupna Kanaraba Matung Manorama ge Ningsing Park Ama Semgat Naba Bamon Kampu Laitambe Chingdong Kongnang Kongda Lam Amak Kanduna Tamle Haina Mahak Namakata Ki Akoi trust na imung manung amade Apun Baluk Kadaraganda Maki Kitang Asugumbo Yamna Gawboy daba dugumani singai oiba amakha koi salmono ngagi damukta pa kumba matang thamjira haida sum khanarakpada koi gi haibalam dam sigi chingya amada haitariko juguma side magi pa amakhatang koi tongnano bagi mayam khanaba lore koi gi charitable trust adiga pun beluk nei mung manung amadi koi mayam tanar kanda ngasidagi magi jaga ama haitariko adugumba horen koi sign board ama thelaga aduga madu mafam dugidi hayeng miyam jigi nising ningai oiba aduga magi mayam jigi lakba adi tourist center oina haitare aduga sport amakha akoi matam chupada mabu nising ningai oiba made sumba Manipur da chaithing mayam khak tawgida kawma maroi da aduga mathok to ngasi salmona gi paksina oina na bagi damuk koi punna maina lebna banubit ama oiba haitare Ngasi Thauram Aduda Working Committee of Apunba Loke Coordinator Philindro Konsam Joy Chingakham Thangzam Manorama Memorial Charitable Trust ke President Thiam Nilbir Amade Mamon Kampu Khabam Maira Paibigi President Huirom Landoni na Anthoiba Mitunglen Singh Oina Sarukya ke Panbaya Bade Kumja English Ingani Subna Marige July Taragi Numidangda Thangzam Manorama Tarataret Suba Assam Rifles na Mayumdagi Faduna Pukraga July Tara Amadi July Tara Matoye Lonaba Ahinda Tamtina Hatoklaba Matung Imphal East District ke Ngarian Lambigi Chidai Amada Hundok Lambane Mihat Asigi Mayukta Manipur Miyamna Yaning Daba Utuna Afaspan 1958 Mutat Kadabani Haiduna Akan Bakongjang Changsin Kibane Coordinating Committee on Disturbance
Free Education John Demand Amade Little Flower School Van Association ga Kutsam Naduna Make Education Disturbance Free John Haiba Campaign among ase Sangaipur the Leba Little Flower School Mamang the Pangtokre Campaign Asiga Mari Lenara School Ge Van Singda Make Education Disturbance Free John Hainathava Sticker Sing Naptuna Haudokiba Campaign Aduga Mari Lenana AMCTA AMRPSWA MZHSLWA, DARSOM, AMSGO, Amesta, SESAM, Kota, PSDC, Kasa, Amte, Amesta, AMS, Amade, Desamge, Apunba Body, Ama Oriba, Coordinating Committee on Disturbance Free Education, John Demand Gay, Convener Su Oriba, Desamge present, Mayang Bam Somojina High, Committee asina kumja English ngani subna nipan degi hauduna education sector da makal amatage ayat apan pidana ba demand ka loinana chahi kudingi July manga ase disturbance free educational John Demand Day haina pangthoktuna lakle handak chahi gi oina so thauram ase tha sigi manga da khana nainabagi thauram amaga loinana pangthokhe khana nainaba du da education sector da ayat apan amata lehandaba haibugi wakalonda tha sigi manga degi tara manga fawba campaign amat chathanaba wadep lokimane masigi manung channa ngase Little Flower School ge van driver association ga khutsam naduna sticker ama launch tawbaga loinana campaign ase haudokpane education sector ase matam punnamakta ayat apan yaudna ba punnamakna honamina se haina so makna makata ke Hoxiki matamdasu akoi tongan ba lal hobi river sininaw singasu aduga section kaya dagi education ga mari lena ba sector sida akoi puba thangbang umeda ba sengi demand to ba aduga tongan ba section mayam du kusu masida disadvantage bi ba se masi togumsi akoi na masi ge thong si sum leptana to ba taragadi akoi na sangsali ba mangla sangsali ba leba ki khuna ge deng sangsali ba posiga tawri ba thabuk ani se masi akoi khara tayo na baran khali masi na counter productive oi ba akoi gi khongjang ama Ihoma, or Irakanian Kaliaduna, education Hibasi, disadvantage fee, Oiba, Zonama, Ohelaba, Matamda, Afaba, Mahi Machine Tamaki, Kanolama, Oirakani. Fact encounter gi case makha chathanaba hotnabada afaspana ngaklo oiraga Indian Army gi mathakta wayal chathaba yadriba ase kokhanaba state lengal amde central force na cooperation PBU haina EEVFAM gi president Renu Takhelambam na fung directly extrajudicial execution victim families association Manipur EEVFAM na sinduna staff militarization and in Manipur Haiba Hiramda Manipur Press Club ki lokta kolda pangtokiba EEVFAM gi taramanga suba foundation day gi thauramda wafam ase fondokladuna mahakna hai lesang setna Manipur da afaspa thamlakpana ek asigi makhada miot mineng mise mina kaya thokre mamangda thokiba pamdaba thodok kaya asigi ningba kairi ngai cherak asida Manipur da ngasi thokliba tangdu leita da thodok asina amuk hana fact encounter ge case lakadra haibage chingnabasu fawale lamdam asida military operation kaya chatharakpa tarabade iramdam ase kannabagi damak khutta khulai pairiba hugulakliba nahasingda myot minai tholakadra mesimina yawrakadra haibage akiba amade mi paibilei afaspana ngaklo oiduna leibana central force singe mathakta wayal chathaba yadaba ase ningba kaiba thodok amane Chathage Hairagana prosecution sanction ase center dagi ayaba lauraga chathaba yagane sanction ase lengak amade central force sing na PBU case sing asida apan bakaya leiriba ase makhatana wayal chathaba yahanbiu haiba wafam thamke Tauramaduda Amkil ge advisor Anande Khagembam DM University ke Department of Political Science ke Associate Professor Dr. Noni Arambam Nambol Sanoi College ke Department of Political Science ke Assistant Professor Ningombam Shrima, Manipur University ke Department of Law ke Assistant Professor Dr. Sapam Dilip Nachingbana, Maru Oiba Mitung Lensing Oina Sarukya ke. Singase amuhan akhoi Manipur da fake encounter gi thok amuk thola kadra miot mi nei mi hat mi pur myam ase thola kadra haibagi akhoi da mi paiba akiba du leijai aduna masi leingak na athuba matam da
loisan minaraga akoi Manipurda leiriba lukhrabi sing ase masing hengat hanbidanaba amadi masa kainaraba mama singi ningba kairaba thamoi sing ase amuktang miyangi sentiment je khangbiraga Manipurda peace puraknaba lengak amadi center na masi athuba da khongthang lokhat piu haibase akoina iphomgi maikaidagi aina medagi chuda mayam da appeal tawjari Jiribam District Ladybug School Singda Psychological Cell Hangbiu Haina Lengak the Kiara Khana Haikrabasu, Ngasi Fauba Hangdana Thamliba Asi Yamna Labak Tibani Haina, Desam Jiribam District Council President T.H. Santos Nafung directly, Hiramasiga Mari Lendana, Ngasi Jiribamgi Babupara Deleba, Democratic Students Alliance of Manipur Desam Jiribam District Council Ge Officer Pangtokiba, Paugi Mifam Amada Mak Namakatan Hai. Hojik lamda masida thokliba irang asina maram oiraga mahiroi singe pukning wakalda safu ama pirakpa iyabagi akiba leibana desamna chahi asidagi educational institution khuding magta suksoi soidana psychological support cell hangdopi haina lengakta takshin duna lakle adubu ngasi fawba district asigi oina mari leinaba singna hiramasida tasan ushinadana thabakta ontoktana leide masi yamna laibak thibane Hiramasigi matangda athuba matamda mari leinaba authority amate lengakna meeting changbiyo haina mahakna makata ke psychological support cell thambiduna mairoi singda akanba counseling amani mathau taba psychological support physical pb duna achumba maikaida lamjing binaba lengakna athuba matamda psychological cell hangbiyo haina media gi khutangda haijakiba du ngasi phawba district asigi oina mari leinaba sing na tasen usinadaba thabakta onthoktirtaba si laibakthibani masi athuba matamda mari leinaba authority sing amasung lengakta miyeng changbiu Security Force na tongan ba district at hiba humbagi thabak chathaduna khutsu khutlai fagat palep tray Police tagi fangba pao amana hai Kaching district ki manung chanalai ba thana paching amasung Pangaltabi chingkha da security force na search operation amasung area domination chathabada masing yamlaba khutsu khulai kya fagat pangamle fagalaba khulai sing adude cover yawba 81 mm mortar ani cover yawba high explosive 51 mm mortar ama 51 mm smoke cell ani high explosive 36 hand grenade ahum Baofeng handset ama helmet ani bulletproof vest mari camouflage khongrau ahum camouflage furit ani camouflage t-shirt ama smoke grenade ama amade kapayariba numai maru mari ne nakalam romda Jiribam district ki manung channa Mongbong village that hi bahumbagi thabak chathabada country made single barrel gun ama 12 bore single barrel gun ama kapayariba numai maru cham marfuni pan Nongmegi magazine ani una saba nongmegi bat ama local med bomb ama IED fuse turret Baofeng walkie-talkie handset ani walkie-talkie charger manga mobile handset nipan mobile charger manga mobile battery ahom bulletproof jacket ahom improvised bulletproof plate ama camouflage bag ama cartridge belt ama jungle boot ama sling bag ama amade slipper jura amaga fagat pangamle hairi Paugi Maraktana Atemba break ama luminase. Times of Manipur Tom TVG News Anchor Khara Lauzagani Thawa Yawba Singna Thasigi Kunfawbugi Manungda Isa Isagi resume Tom TVG office ta thazin birau experience lairaba anchor singdana henna kudong jaba pizagani akupa marol kawasam laikai da laiba Tom TVG office dage khangbiba yagani Break ki matungda myambo amuka na taram nokchere makadaba pausing pizare Ngarang numidang Wairam City Police amade Imphal West District Police Commando na frisking checking chathabada pauna kaithal nambul mapal dage miyoi ani khulaiga konana fare haide khulaiga konana faraba miyoi ani adude kaisampat kangabam lekai dage kangabam ledin chehi nifumdoi apopa ke motilal amade wahengbam lekai dage toizam santi kisor chehi yankai apopa laikhidraba ti chandramani kawi haide Police tagi fangba paumagi matung ina ngarang numidang Wairam pung taruk rom taba duaida Imphal West District Police Commando amade City Police ki combined team amana akaknaba pau ama fangbadagi pauna kaithal nambul mapal area da achat awok sing
frisking checking chathaduna leidingaida registration number yaudaba Maruti gypsy ama lakpa thengnakhi gypsy adu police na chingnabadagi khamduna check tawbada 5.56 mm live round tarataruk yauba insas rifle ama live round ahum yauba .38 pistol ama thengnabadagi khulai sing aduga konana makhoi ani fagatki makha taba logi oiba thabak lokhanabagi tama makhoi ani mak fagalaba khusu khulai singa konana city police ta sinakre hainasu police ta gi fangba pawasna makha tari Lona Tinkraba Lalholo Prepak Pro Gaming Season Naraga Tongan ba Dukan Singdegi Sel Kairamba Mioi Ama Lalholo Asina Faraga Wakal Taminaraba Matung Imung Manungda Sinakre Prepak Pro na Faraba Matung Wakal Taminakraba Mioi Adude Mutum Fibo Mayai Lekai Dege Karibam Nimai Chehi Nifu Apokpa Karibam Irabot Kawi Faraba Mioi Adu Ngase Bishnupur District Mafam Amada Paungi Singi Mamangda Putoktuna Party Sige Machin Chatpa Amana Hai Lamdamasda Hosik Tokliba Iranga Sigi Yenglaga Prepak Prona Sankai Tongkai ki Tabak Pumna Makleb Lagani Haina Lautokrabaso Mioi Asina Narolda Party Ming Season Naduna Sel Kaibagi Tabak Chatare Haibagi Pau Amafang Badage Partina Kokatuna Wakal Tamina Bane Mahak Nayum Amada Lupa Lak Ahunge demand Tauramba Amade Laxmi Bazar Ge Dukan Humfuma Pandage Sel Oina Lupa Lasing Humpuga Chamangaso Kongwet Ki Haina Masana Yazabaga Luinana Partina akan ba warning ama piraba matungda lekai club maira paibi amade imong manungge miyoi singda khusin naragane karigumba makata na asigumba aran bathabak ase amuk hana tawraklabade Partina ngakpa ngamloi hainaso mahak na makata na phongdokhe Arambai Tengol Amadi Lona Tinkraba Lalholo Koireng Naluchingba UNLF Ke Ming Season Naduna Tabak Tauramba Mioi Amangasi Arambai Tengol Unit 18 Ke Tengoloi Singa Wakal Taminaraba Matung Imung Manungda Sinakre Arambai Tengol Amadi Koireng Naluchingba UNLF Ke Ming Season Naduna Tabak Tauramba Mioi Adude Bamtiar Awang Lekai Dege Ahaibam Dines Chehi Nifunipan Apokpa Ahaibam Dana Kawe Mioi Ase Arambai Tengol Natraga Koireng Naluchingba UNLF ka hiram amatada mari leinaba mioi nate mahangna lupki ming season aduna yum ingkolge yenaba kes singda khut thingzenduna thabak thoram kaya chathari haiba thazaba yaba pau ama fangbadege Arambai Tengol Unit 18 ki team amana Imphal West District ke mafam amadage mioi ase fakibne Hiramasiga mari leinana ngasi numidang wairam Arambai Tengol Unit 18 ke office ta pangtokiba paugi mifam amada ahaibam dines na hai Mahangna Arambai Tengol Amade Koireng Naluchingba UNLF Gaming Season Aduna Lamgi Chayet Naba Kes Singda Khut Thingzalluba Adu Lale Matungda Amuk Hana Tawzararoi Haina Lebak Miyam Arambai Tengol Amade Koireng Naluchingba UNLF Ke Mafamda Sengdok Cheri Haina Mahakna Phongdokhe Ehakna Arambai Tengol amasung Koireng Naluchingba UNLF Authority ki ayaba amasung Arambai Tengol ki ayaba yautana yum hingon gi mari lena kes ta khut thinjaluguna Arambai Tengol isinauga wakhan taminara matungda lebak miyam da singdokchari Lamdamasigi nat amade chatnabi yokatningba naha khara punsilaga tha asigi amadagi chatharakiba summer camp loshinbagi thoram amangase high school police land leiba Manipur Dramatic Union ge auditorium da pangthokre haurakliba angang sing iramdamasigi nat amade chatnabi sing ningthina Kangnaba Amade Masamawu Fana Lainabagi Pandamda Pangtokiba Summer Camp Aduga Mari Lainana Camp Asibu Sinbada Achoba Thodang Lauribi Kendra Vidalia Lamfelpat Ke Jagoi Oja and Daina Nahai Summer Camp Ase Lamdamasigi Nata Amade Chatnabi Nusi Jaba Amade Yokatningba Mioi Karana Pun Sinduna Sinbane Angang sing na kalen suti ge matamda mobile phone paiduna matam manghanba amade mapal da thoktuna sana khonabage hainabe leiraktaba adu kharada oirabaso koknaba amade lamdamasige nat amade chatnabi sing ningthina khanghanabage pandamda kem ase senbane kem ase handake ase tharaga handake kalen tha manung asida pangthokpa ahumrak subane kem ase moirangkhom Saugai Zam Leirak Leiba Guru
Bipinge Mandop Amade Radha Mandop Ta Pangtoke Asigumba Camp Sing Ase Hauzik Lamdam Asida Tokliba Irang Ase Toktringai Mamang the So Tongan Tongan Ba Matam Singda Pangtokre Haina Mahakna Makata Ke culture sibu pamjaba akhoi kharana punjalaga akhoi habedi tungda hauraiba angang khaisida akhoi gi oriba akhoi gi leijaribe inat culture se kharada oisu khangja hoksanu haibegi pandamda amadi makhoina summer vacation matamda phone metana adi ka manungda leidana sum masadu stress leidana tawdu sarpudi summer vacation gi matam asibu mafam chana utilize tawnaba physical fitness oinaba discipline leinaba adagi khogi culture se masak khangnabagi hariba pandam asida akhoina sigi game asi sinjabani Ngasigi summer camp loishinbagi thauram aduda Manipur University of Culture ke Assistant Professor Dr. Biseswar Sharma amade Manipur University of Culture ke Music Department ke Faculty Laurembam Mahisur Maitaina Matang Sitna Chief Guest amade President Oina Sarukya ke Mamang Chahigi May Ohumdagi Tokliba Irang Asina Maram Oiraga, Low Panba Ngamkidraba Bishnupur District Manung Chanalaiba Wanguge, 60 Sagang Local Gate, Pifam Tokpa Senfam Singh Atuma Matamda Lengak na Lomi Singh da Pitok Pinaba, Social Activist Sagol Sem Bankim Chandrana Taksalakle, Wafamasi Wangu Ahalo Mayai Lekai da Pangtokpa Pau Gimifam Amada, Social Activist Sagol Sem Bankim Chandrana Fongdok Kibane, Pau Gimifam Aduda Bankim Chandrana Makatan Hai, Irang Asina Sokhalaba Lomi Karade Masa Masagi Bank Account Paisa Changlatuna Fang Nabayawre, Maramaduna Marilay Naba Authority na, Numitarani Gimanunda, 60 Sagang Local Ge, Lomi Singi Bank Account Hapiduna, Lomi Singi Awaba Seko Kanbiu Haina Mahana Makata Ke. Charcoal sticker painaba mafam da low pari sohum bagi changda low mamang sahida low pani da basing dugi amduga senpam asi khara di phangre adugo ayamana phangdana lerembasida muk chingjin matam yawrpasida paisa se yaragadi si amadi mari leinaba department na ateng pangduna thu matam na phangna ba kona biwaina ahalo talaiba lomi mayamna government gi pung chinjari bi AC gi manung chanba 60 sagang manung da laiba pool Sande lokon, tharo kopi lokon, sangom sumbi lokon, sigi manung da laiba lokon jing asi ayam mana sapung da lairam basi ai gi anga ko e adu tasengna ngasi koina pantuk chariba president asigi matung tarani manung da paisa si api rakna wai mari laina ba government gi pung chi Paugi mi famadu Saru Yakiba Sagol Sem Sanjoy Kauba Lomi Amana Fongdo Kibida ACSG MLA Nasu Hiramasida Ahin Meeting Changbio Lomi Singe Awaba Ubiduna Wangu Gelo Uba Ngam Kidraba Amade Lofum Fauba Changba Ngamdraba 60 Sagange Lomi Singe Pitoktana Lady Basan from Sing Atuba Matamda Pitok Pinaba MLA Pukning Changsan K. When Mamang the Posi of the Kaiko the Logi Unaga the Angang Singi Krakaj Post Honoraga Low Panada Sahi Doxile, Sai Sagi Logi Unata over, Sang was Yadava, Aduna, Low Nimbadina, Pidilitava, Tokani Hana, Toxerum Paisacrasi, or Mena Marilino position. Yaraga dia to the Piragati, Nomi Pazam Siki or Chitangi, Popadra, and Masi President, Azabani, Maravaduna, Makoka Laiva, where so sounds generally, whenever embarrassing food, DC Sarada. Luxury of Yamawa, Nang, Viki Mayang Konaga, low palatable, Numaitabaga, which is the Awa by the way, Yaraga di Atumatanda, Losi, Mutadi, Tokiraga, Pana of the Mutan, Comenasina, one of you have a Lomi Moina, which Shana Haji. Panbayabadi 60 Sagangi Local Asida, Sandel Local, Taropopi Local, Joy Tongkong Local, Sangom Sumbi Local Hairiba Local Sing Asigi Low Pari Chahumrom Lady Loinana Lofam Sing Asida Lomi Chani Rom Nasu Low Panduna Imung Manu Punarambane Adubo Hosek Tokliba Irang Asina Maram Oiraga Hairiba Local Sing Ase Mamang Chahida Low Panba Ngam Kidabata Natana Handaki Chahi Asida Su Lofam Sing Asida Changba Ngamdana Lady Chahi Kaya Fangdana Laiduraba Pradhan Mantri Government Awas Yojana PMJAY Ge Senfam Nauna Kallaba Administrative Committee da Sinaduna
Panghalakpagidamag Hiangthang Gram Panchayat ke Miyamna Administrative Committee amadi Nauria Pakanglakpa Assembly Constituency ke MLA SKB bu Thagatpa Phong directly Hiangthang Maning Lekai Delayba Panchayat Office ta Pangtopa Pau Gimifam Amada Gram Panchayat Asige Manung Delayba Beneficiary MAISNAM Ranjit Nahai Chahi Mari Manga Rom Ase Chayet Nabakaya Lay Haiduna Lay the Lighter Singda Langak Napiba Housing Loan Yesen from Amata Changlaktana Amade Approve Fawat Todana Later Kibane Adubo Nauna Kalaba Administrative Committee na Sinduna Awabataraba Amade Yum Saba Ngamdana Ladyba Singi Loan Approve Todana Sel Changapa Horakpa Si Apenpo E Gram Panchayat Asigi Oina Puna Beneficiary Chatrok Nifunitoy Laybagi Manungda Hosek Fawbagi Oina Beneficiary Chahum Marifuda Loan Gesen from Changapa Hore Nemhoriba Beneficiary Chani Yankai Matoi Asigisu Loan Gesen from Changhanaba Mari Lena Singna Sindiyo Haike ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯋꯥꯠꯍꯧꯔꯤꯕ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯒꯤ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯥꯟꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯔꯀꯥꯔꯒꯤ ꯋꯥꯔꯦꯞꯁꯨ ꯇꯥꯖꯔꯤ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯅꯧꯅ ꯁꯦꯝꯂꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯕꯛꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡꯒꯤ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯔꯤ Lengaki Mahiloi Sang Yauna Oza Amana Mahiloi Sang Ahumda Oja Oiramba Tengnare Haina Federal Students Organization Kanglei Park Fesok na Phongdorakli Hiramasigi Matangda Fesok Head Office ke Education Amasong Library ge Secretary Y Sumanta Luwang na Thadorakpa Chedol Amana Hai Samurodagi Longthombam Menant Hairiba Oja Sina Prabhabati College ke Department of English ta Assistant Professor Oibadagi Hendoktuna Senapati District ke Wilong Kuno Primary School da so Oja Oiramba Thengnare Menana Wilong Kuno Primary School da Mahai Roy Singh Takpi Tambibage Mahud Atopa Miyoi Aman Neklaga Thagi Oina Angamba Senfam Karapiraga Leramle Masidaki Hendoktuna Samuroda Leiba Little Master School da so Oja Oirambane Menana Chatharam liba thawung ase lenga ke Mahiloi Sang Singda tamliba Mahiroi Khunaibu thausadabane thausadabagi mawongne lanai Mahiloi Sang Singda thawai yangna oja oiriba mioi singge matakta lenga ke mari lenaba authority na akan mamiteng changhaninge loinana asigumba mawongda oja oiba mioi sing leirabade masana khangna surrender tawbiyo thamoi sengna thabak tawgadaba Mahiloi Sang ama khaktada Mahiloi Sing takpi tambibage thabak chathabiyu haina cherol asinama katari Lona Tinkraba Lalholop Sorepa Kanglei Pakna Print Amasung Electronic Media da Mayai Kaba Chinjak Yonba Single List Ama Thadorakpada MD Samir Saha Atopaming Amugi Ming Yaurakpa se Laibakti Bane Haina Komidok Social Development Club ke President MD Samir Saha Amasung Secretary MD Sanawar Alina Thadorakpa Cherol Amana Phongdorakle Cherol Asina Hai MD Samir Saha na Kul Ahungi Oiba Anti-Drug Coordinating Committee Manipur Kauba Lup Amasemduna Masamak General Secretary Oina Thau Puribane Mahakna Miyoi Kaya Rehabilitation Center da Thamduna Mausagi Punsida Hanjal Laknaba Honabada Chawna Mateng Pangduna Lakibane MD Samir Saha Haugalakliba Naha Kaya Tinjang Kaizangdana Laina Bahonabada Creative Fitness Center Amasung RN Enterprise Kauba Amage proprietor ne Maramaduna Mayai Kaba Chinchak Yoli Hariba Ase Yumpam Yaudabani Hainasu Cherol Asinamakatana Singdorakle Lamlai Kendra Village Volunteer Force Mudkre Haina Miam that Lana Sandokliba Singna Kudakta Lepkadabani Haina LKVVFK Commander in Chief Y Bosana Kudek Pituna Thadropa Cherol Amana Kangalakle Cherol Asina Hai LKVVF Ase Lamlai Esige Kunja Singge Mihud Kaya Yauraga Sem Kibane
ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ LKVVFꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯅꯥꯏ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ Indian Red Cross Society Manipur State Branch na Imphal East District ki CMO ga khutsamnana sinduna Kongba Nongthombam Lekai Panthoibi Community Hall da nomagi oiba free health camp ama pangthokre Association of Meiteis in America gi matenga luinana chathikiba free medical camp aduda Kongba Youth Organization na achoba mateng pangki camp aduda punna anaba humfutara taruk laying kibak luinana mathau taba hidak langthak sing so fangan ki hairi Nongju tha lakpaga iroinana kangna sandok khanba laina singdagi ngakthoknaba IGAR South ke miteng makada Marisuba Sam Rifles Mantri Pukri Battalion na Imphal East District ki mafam kyada kang hidak kapthokre eco-friendly oiba tilhat hidak haplaba fogging machine sing sizinaduna kangna sandokpa laina singdagi ngakthoknaba ki pandamda Lamlongkai Khabam Lamkai Khabam Amadi Nagaching Village da Kang Hidak Kapthoki Assam Rifles na Paikhalakliba Khongthang Asigi Matangda Local Club Kiluchingba Village Head Maira Paibi Amadi Khulgi Khunja Singh na Marisuba Assam Rifles da Thagatpa Phongdok Narakli Imphal gi Bir Tikendra State International Airport ke Mamang Thangba Konjeng Lekai Ningombam Lambi gi Waisen Maril Taba Lokhong gi Culvert ase Semjin Banamaram Oiraga Lambi ase tha asigi taranithoi amasung tarahumdoi da thingzilagani haina Gari Youth Welfare Association gi General Secretary na Thadorokpa Cherol Amana Phungdurakle Cherol asina hai Culvert ase Punkibadage Gari Maning local da low pan bangamdana leide Maramaduna Tangai Fadana Culvert ase Semjin Bane Kongthang asida miyamna so mateng pangbiyo haina Cherol asina makha tari Aroi bada maru iba pau amuk hana pizare Manipur da thokliba irang asigi court issue singda center amadi state lengak na tawkida pathabak kari lebagi haina Manipur gi chief minister Nongthoma Birena Phunukre Manipur gi irang ase Loshanaba Congress Party amasung India Bloc na parliament ta araiba thongna puthokuna takshin gani haina opposition gi leader Rahul Gandhi na phundurakle Indian National Congress ke National General Secretary Atul Lonte Patel ke matakta FIR lokat pinaba BJP Manipur Pradesh na Imphal Police Station da wakat kray Cabinet Minister Amana Lamdam asigi Mama Oibi Singh Chintibi Haina Haikiba Adu Laibak Tibani Mahak Thakta Lamdam asigi Mama Oibi Singh Lekha Tana Chintana Bapanadun Haina Paraman Ima Kaithogi Ima Singh na Pendaba Fundurakle Amadi Lenga ke Thabak Changbada Sungsoi Soitana U Thanabagi Matengda Matangda environmental activist Marikanta Mutumna Tampaki MLA Nifuda Memorandum Vision Gadaway. Matanga sidang ngasigoy nandi Times of Manipur gi Manipuri Paulo Shinjare meeting tabiri bapuna magpo CHAPLINA MAISNAM na ambukan na krumzari.